Umangda Phangba Chaba Yaba Pambi Makhal Chani Tara Rom Masak Khangba Ngamle HAINA Chief Conservator of Forest Type 1 L Joykumar na PHONGDORAKLI Wafamasi ngasi DM College of Science ki Central Hall da pangthokpa ahanba International Forestry Day 2025 ki thoramda mahakna phongdokhibane Danamanjuri University Manipuri silaga pangthokpa thoramada da Joykumar na makhata na hai Chahi asigi International Forestry Day gi theme oiriba forest amadi food haibasi miyoiba khunai amade thawai panba singi yamna maru oiba amane forest environment amade wildlife haibasi miyoiba khunai ga tatna thanaba yararoi daba achoba mari lei makoi asi yaudrabadi miyoiba amata leiba ngamloi umangda phangliba pambi kaya asigi manungda chaba yaba makhal khangdokpaga loinana chaba yaba pambi singi matangda tairi gama su phongnaba thawrang tawre ngasi college asigi environmental science na karamba u makhal no haiba khangnaba QR code ama puthokpa se yamna phaba khongthang amani haina mahakna makhata khe yamna kano to baharagadi Andaman daga leiba Jarowa Kangbu singse Jarowa Kangbu si moidi entirely forest ni makoina akoi hingna na mai chinja pun amakse sumai tawna akoi jasu Manipur da su rural areas sing dadi umang state da moi hingna na bagi moi sana thangna na bagi masa laile su education gi ko layang na bagi whatsoever darka oi basing umang da loina phangene ko aduna masi je akoi akoina phangba sikakta na tana akoina kamaina sustainable basis ta akoina bhayada harvest tok thogadi he kano to loina ma khidoni ko akoina Paris pori para hairano ko ginseng harse ginseng manbi masi Manipur da mafam yamara kaina phangami adu masi mapanda demand kanna leibadagi kamai to gede adum heta pula phuktok ko masum mase akoina akoi maroi khraba natural resources ge koina sustainable basis ta heta koina man ta loi to bani masum awareness kaya se porok na gwe da muktane ba ase koina celebrate tawris Nakalamaramda DM College of Science ki undergraduate head Dr. Naurim Sarita na hai ngasi malengbi oina pangthokliba International Forestry Day gi thoramase college asina ahanba oina pangthokpane masina umangi matangda ningthingna khanghanbaga loidana masina miyamda kanaba paujel amaso pibane thoramase gi manungjanna college asigi environmental science na kanna honaduna state asida phangliba u pambi singa se karamba u pambi makhal singno haibedu khangnaba QR code amaso ahanba oina puthokpane ahanbagi oina u pambi makhal kunthra romge QR code puthokle haina mahakna makhata khe u magi information se akoina puthoksi haidana ngasigi numitida akoina akogi kai haitare haudokjabani launching tawjabani aduna aikoina usigi masak takpada natana usina akoi carbon stock se kayam lege simajo akoina hapchanjare aduga sidagidi mathang tarakpada aikoina muk sequestration gi process akoina dum hapchanbagi tanjasu lakani haina dumaina koi future step thamjari aduga ngasi aikoina pamjari badi mipum khodimaksina kanabase khangakandadi yoknabagi wakhalon lakadra haibasisu akoina khanje aduna aikoina khangminasi public awareness ni no makata de ta was yabanate it is a long process ngasi u akoina uri base kanaguma khara thabiram dragadi leiram da basu yai aduna aikoina sustainability la akandadi future haibasu khoni yengdaba yade present su hingdaba yade aduna koi past na tormiba kayam afabadu su koina sagotsi haibai wakhalon sida ngasi akogi forestry day se Dhanamanja University gi oina ihan haba first observation ne masibu akogi mapung phana sagot piduna every stakeholders of the community saruk yabiri